manipuri gi mahut oina arunachal pradesh ki ngarlulam da ngarang pangthokhiba international day of world indigenous people da asam kasa sarugyakre thawamdu strength in unity haiba theme da pangthokibani thawamga mari linana manipuri gi indigenous people forum gi president oiriba asam kasana mahaki speech piraduna northeast states indigenous people singi apunba mifamda sarugyaba phangbaki-damak chauthokchaba phongdokhi mahak makha taraduna hai native people singna masa masagi culture identity rights amade ngamkhai da singer pa khudingmak punna thengnaba wafam thamki amade india lenga ke law da yawba masagi furup kanjanaba article 3 ki maramda macha khaina wangangki lenina manipur thokliba kanglu ki oiba irang asi athuba matamda ingtapa puraknaba honabada yumthangnariba laibak singda leiriba indigenous people singna mateng pangbinaba amadi isur khurumbiyo haiba wafamsu thamki thawamadu mapung fana pangthoktuna yelhomi singi chapmanaba lingjel utpang ngamba gidamak apenba phungdokhi